Dagi Yamna Maruoiba update ama pandam dagi lokuchage mitai ga tong khaina laimina bahaiba sina ama tangai ba solution organic kim chief minister nong thongma birena lusing balenga ki makada kuki zo community na kai dawnung do wari sanaro amadi mitai singa to khaina laimina ba total repression haiba sina ama tangai ba solution organic haina kuki inpi manipuri kim gi publicity secretary jang handun hawkip na thadorak pa serona man hairi Serolution hai Manipur da santi hanjina ko tongan ba stakeholders sing wari sanaragani haina pongdoki adubu kuki purumna kai deunum da leidi balenga kasi wari sanaro in 2017 de chief minister and birena lusing manipuri lenga kasi hek lak podegi plan torok laba matung kuki zo community bu maru phangna muthana bu hona duna lagli kuki zo purupki amatangai di ba phirepti mitai singa laimina da ba haibasina lamdam asida matam sang santi lebe lamdam am oi bangam gani maramasna constitution gi makhada to kai balenga separate administration haibu wopam asida kuki zo purupna kari gumba mawong amata yasinaba tauroi hairi aduga mathangi update asna nongma yawna kulai ka fagat tray Imphal East district ke manung sana laiba sana sabi area da Indian Army amasung Manipuri police ke abun bakangbu amana thibu hum bagi tabuk sa tabada nongma yawna kusu kulai ka fagat pangamle hairi explosive detection army dog amasung infantry patrol dog yang sa thakib operation adu da ball action gi 303 rifle 512 borgi nongmai ani long range improvised heavy motor pompi ahum magazine yauna 9mm pistol ama improvised explosive taruk detonator yaw daba kuntraga taruk number gi hand grenade ani AK rifle ama sung insert rifle gi marukaya radio set ahum phangki fagala bukulai sing adu Manipur police ta sinaki baga loina na case ama lokotuna thigat pa haukre haidi aduga mathangi update asna kanglei pakki maira dagi lokuchage Tomtomshana police na fa na buhona bu yaning deu phongdok na masing yam na miam thawal SP office ta tamjin tre ngarang nung tilpung ani ga makhairom tabo matamda Manipur police ki khutpu amana Imphal international airport gi faduna purak dagi kaisa pathiam laikai mapada police ki gari dagi songthar kana thoki bahairok part 2 dagi moirang tem Tomtomshana Nonsaba sahi yankai gi matak police na sathaki ba thawong adu yamna kana yaning deu phongdok na ngarang numidang khangabu ki praja miam na Thawad police ki SP office ki mamag khongjin sanction tre khongjin sanction ki bamiam aduna maral leiba police sing farga ain du oiba serak pige dabani maral leitaba to Tomtomshana bu kari gi damakta police na phana bo hona ribano haiba gi maram leibak miam khangna sing doraka dabani haiba kholau sing lauki tungdu khongjin sanction leiba miam aduga police ki kangbu ga wakal taminar ba matung khongjin adu ngarang numidang gi oina handoki amarom de Tomtomshana bu ngarang Manipur police ki kangbu amana pikli ba masani yauna phana bo hona gi ba thodok adu yamna kana yaning de phongdok to ngasi tawal hairo kamasung khangabo ki miam na kan bo khongjin sanction na ba sem sakre Tomtomshana phana bo hona ramba maral leiba police personnel sing thabuk gi suspend tawgadabani haiba yauna tongan ba tabi kaya tawdra khongjin sanction gani hairi Serekas lengaran Tomtomshana na pulis tagi makutana thok tuna sentra ba matung da masagi mayum de tek ta kaidina halagle haibagi pauta ba de gehero ki nupi lusing kaya mahaki mayum de satana wari sana na ba adu da nupi lusing be amana phongdok ki ba Tomtomshana kari gi damakta Manipur police na phari bano haibagi maram ta ka dabani mara laitaba mi pha ba yabra Tomtomshana pha ba haiba se hero praja sing lusing na bani hero praja sing na sabsana Tomtomshana gi damakta lep kani thawai thar ba suta gani Manipur gi CM koigera police koigera IRB oigera maral laitaba mi phana bhona roglabadi hairo kimiam na sabsana thengnagani Tomtomshana gi damakta hairo miam na sabsana lebli haina phongdoki aduga mathangi update asana Tomtomshana phana bhona bada police na pikli bangang ani da sathakiba thawongi matang da MCPC arna sumoto case lokatre ngarang nung til infan ti dim lambi paring gi airport gi kai sampal thiam laikai phawbugi manung da police ki kangbu na mioi ama phana bhona ki bagi thodok da pikli bangang ani the security force na sathaki ba thawong aduga mari leina na Manipuri Commission for Protection of Child Rights MCPC arna sumoto case amanga silokut tre hiramadugi matang da numit mangani gi manung da sabsana report ama commission da pidak na ba SP Imphal West ama director social welfare department da kangan tre MCPC RG member secretary Ragini Hongri na kuyak piduna kangala kiba serol aduna pandebadi police ki kangmono mioi am phana phona ba matamda mioi aduga loina kiba pikli ba angang nupi masa amaga nupa masa amaga na awa ba mayo na kiba sing social media amadi print and electronic media da kang bangamle police ki kangbu aduna sa thakiba thawong adu ngakpham thokpa protocol singa na sat khide haibagi khudam phangle haina supalli nakal amarom da thawdok adu matang da climate and environment activist lisipra kangmujam na National Commission for Protection of Child Right to submitting sang binaba amadi mathau tarabadi case pawlo kut binaba ai ba serol piduna haijaki basu leikrabani panbe abadi hairuk tegi morang tem Tomtomshana Nonsaba Nonsaba koba mioi ama ngarang nung tim police na fana ba hota badagi thaudok ta kaisa pathiam leikai gi tidim lambi gi saruk ta police ka mukna ba amadi miam na morang tem Tomtomshana Nonsaba pha ba yaroi haina irang hauki ba thaudok thoki bani
वीडियो सिंग बिबगी दम का मैम पुम नोंपु अमुका ना थगचरी अनोबा अपडेट की दम का ऑनलाइन मणिपुर YouTube channel na sabinung sibidina subscribe to video. Thank you so much.